खुरुमजरे ISTV पाउमियंग ताबिरब सिंगुतराम नोकचरे हौजि मरोइब पाउ आइन यादे हाइरबसु मणिपुरदा हाउसी तौबदा मरि लेनाबा अथॉरिटीना अथिंबा अमता पीद्रे हौजि मपुंगब पाउ लगाव थाबदी आइन यादे हाइदुना पुलिसना फागतपगी थबक कया चथरबसु आइन अथिंबा लैरिबा हाउसी तौबददी मरि लेनाबा अथॉरिटीना अथिंबा थमदबदगे नोमगी मफम कयादा नुमिदांग अथेंबा फावबा लाउड स्पीकर सिजिनदुना हाउसी तौबगी चांग हेंगलकले हिरमसिदा रिपोर्ट मा After 57, next I pick up your lucky number, license number, serial number. Hausi toba haibasi public gambling act matungina yade. Aina sigi matungina hausi silliba miyoi sing amadi maduda saruk yariba miyoi sing adu police na faduna while satharba matungda maral gi matungina fine thian ba amadi jail da tha ahum thamba yai haina advocate CS Narendrana phongdorakli. Hausi toriba ni sing asi aina dig matungina adu zwar gi thaba ama toba yade gambling si Kanago Mamatana, gambling or port ama, Sinba, Maduni Ningonda Madui, the Octa Puninga, Lantan of Pohan, Manga, Lauriba, Kasia, and Tarini, Mina to Mari City and Lina, Tingiga of the Pamanga, the Pambiga, the Karam, Nika, at the Hariba, Adu Hariba, a Vietnamese, the Hariba, Koiba, my Nangiba, Nising is here. Masi Warrior Mata Yaudana, police officer in charge of the police Magi, Toribo from the Yang consider. Mana asi pusak asi prize competition na tabo mayam sing asi phagat pe adu yabada natana hariba moi si bichar satharo matungda karigumba dandi phangma yarga di dandi si fine amadi jail lebe yaba ngaktani akhoi yaurami ba kangum yam sing fine tobe yai hariba pusak adu dandi phaninga oi si kashi yaninga lete Kanagum Karana fund drive Kitamaka Pangtokba, Hausi Oebasu Masina, Nasiki Kunai the Sauna Akaiba Pire, Imung Manung Kaina Hanba Yawata Natana, Samaza Sauna among Bama Oere, Haina, Fondorakli. Ticket Liberiba, Koi missing Wakandasu, a Yamatune Hector, Pesayam the Pangbagi, Nata Karama Pangbagi, Scooter Mapangbagi, Wakalun Sida. Tauraga sa kidana akoy tabakan na suraga numning bagi aduga yamna pukchen cheng na tabak tongning bagi poda si lab na lebani na masina phaba porkani haibasi thajade hojikti numit khudingi sauna lupa lising ama gi ticket ahum gi ticket lising ama dagi amta tadana prices sauna lakh manga lakh tara car na singba to busina maramoidana Manipur da imung manung jam kaunare phunare nupigi sana bandan thamaga car phangne na sakhibadu sana ju bandan thamba adagidi hausi halakudi yu ngor laktana phuna dana khaina basu yam yaure Amarumda hausi silli langliba miyoi singna thamliba price adu miyam da ningthina phanganba ngamdana ticket yonsilubadagi awaba mayoknaba amadi khana chainabagi thoudokya leptana thorakli Ain amagi makhada police na hausi thingbagi thabak chathabagi mahuta hausi tophamda chatlaga police na paisa khaiba yauriba sisu laibak thibane haina makhata na phongdorakli Lairiba hausi gi train si akoi control tongnana ba concerned government authorities na niyum khara seme harakanda masi tamna control toba anda ka wena ai khanjai masi gi poda si matam chana thingaudrabadi akoi Manipuri go na afaba porkani habisi thajade adamasi toina tobasi sarkar gi policy jo soibalei asuyam namna permission pi si karigino na hangba changi maramdi juar chanabagumba manuna ju khunai do mangan bayaba juar ju mi amani khanataba houdana sanaba praja pumba houdana sana khalakpa juar da sarkar na support tobaise togum thokte thimam thoyeng khali natragadi numit kudingi hausi na maram oidana naron kyasu masida yaudana lere aduga like pagada matam su mangale laikai du su lang baduna su mangale yumthong kudingi hausi gi mami tar pasi akhabana ten khali Cameraman Ranjan Kaloina Paudam Jariba Sunil Kumar ISTV News Imphal Lilong manunggi ayamba lambi phasilaktabana ana ayeki sathok chashin tawada awaba kaya mayoknari haina Popular Front of India Manipur State na thadorapka cherol amana khangalakle usoi pokpidagi kadir kali dam phawba amasung haurebi turel ahanbi upak thongdagi cultural hall phawbagi lambi singasi tam kaya dagi sembidana lakpadagi praja singna awaba mayoknabani haire athuba matamda sarkar na mieng changbiu haina front asna thadorapka cherol amana khangalakle hauja tempe atalojare
Special Wheat College. Breaking Matumi Mamutaram Nokchare. Institute of Cooperative Management in Lampel Partner Sinduna, Guardian Village Industry Commission, Mumbai Gimatinga Luinana, Nimitarani Chukna Chatarakpa, PMEGP Beneficiary Singi, Aum Swabeski, Taraswa Feski Oiba, Entrepreneur Safe Development Program, Ngasi, Institute Asigi Conference Holder Luisin Cray. Ngasigi Luisin Magitaramada, Commerce and Industry Department, K Additional Director V. Tolthang, Chairman ICML Tom Pisak, CEO KVIV Board Manipur L. Birenamadi, ICM Director in Charge S. Herojit Singhana, Athuiba Mithunglen Singh Oike, Tawanga Marilena Training Singda Certificate Singh Yentoke, Tawanga Marilena Director in Charge S. Herojit Amadi Chairman Tom Pisangna, ICM na Housing Forward PMEGP gi Beneficiary, Lising Amagatani, Humdra Marida EDP gi Training Singh Pikre, Laibak Tibadi PMEGP gi Kudong Saba Panglaba Mui Singi Physical Verification Tawada, Tabak Tawam Daba Mui Singna, Masing Yamba Tingnare, Luinana, Benki Lokiba Loan Singh, Singalaktabana PMEGP gi Manipur dagi mutkiba yabagi phibam da leire haike Chief Guest okiba V. Tolthangna PMEGP scheme ase thabak phangdaba naha singi yamna phaba makhalgi scheme amane scheme asibu hinganba amasung chianba haibasi beneficiary singi khutta lei hairaduna thamui sengna amadi suba nomba kanduna samasa sige sel thungi phibam phagat hananaba honabada beneficiary singna mateng pangbiu phongduke. So many things are there for successful implementation. But what I want to say is that those who really work hard and sincerely doing the duties, they are successful. I learned that this one of the most successful tailoring master. Thasigi tang tara Maria Maditara Mangada Jarkhan gi Jamshedpur da pangthokiba tara subad national Gujurio Karate Championship ta overall team runners of Taraklaba Manipur team gi sanaroi amadi official sing okpagi thoram ama Hairangoi thong mutum laikai da leiba M Dinesh ki yum da pangthokre championship asida sanaroi tarama thoina tongan ba category da gold taret silver manga bronze tarama thoi logduna overall team runners of Tarakhibani Lower Kraba, Sanaroi Singda, Achamba Kudol Piduna, Punging Tawat K. Taramadu Sarugiakiba, Manipur team gi coach KS Sunjit na Fonglu Kibada, Taramatoi Suba National Championship, Manipur da Pangtok Naba Federation gi, Chairman Ayaba Pirak Palere, Adubu, Sel Tungi Kudong Sadaba, Labana, Karama Tamda Pangtok Kadagi Haibangamdri Haike. Sarugiakiba, Manipur Pradesh Congress Committee gi, Lever Selgi Vice Chairman, Mutum Dinesh na Fonglu Kibada, Sanaba Haibasi, Taxi Khasi, Fagat Han Badanatana, Jad Bizati Kaide, Mai Pake Kalabadi, Honabakan Bamatautai, Manipur gi Masak Nairaba, Sanaroi Singh, Mapalamgi Farm Singda, Sanariba Singh Se, Manipur Sarkana, Makoiga Chanaba Tabak Piduna, Manipur da Sana Haning Bagi Apamba Fongduke. Sports is a symbol of unity and Naina sports has a unity symbol. In the sports, Jat Vijat Kaibanati. And sports, Machi Toiba Irang, Manipur Toiba, Lebaki the Toiba Irang Mayam, Machi Mayam, Amata in the Punjin Mangamakadova, sports, the Yamats over ISTV network ki cable provider ama oiriba Savana Vision Pauna Bazar gi operator room dagi set top box manga huran khre kanagumana set tawdriba set top box ase yon ba yaurakpa leiragadi ISTV gi office natraga phone number 8731042097 natraga 24595564 da pau pibiu hare Lamdam asidagi mangkiba yabagi akiba leiriba nat ki isai sing kannanaba Manipur Sarkar amasung miyamna chap manaba thodang lei haina Site Academy awardee Dr. IS Kangjam nangase Department of Art and Culture amadi Eastern Journal Cultural Center Kolkata na punasinduna Art and Culture gi dormitory hall da nimitari ni chumna pangthokadaba pena phamsak khongul liba festival kam workshop hawdokbagi thorom da haikre hawdokbagi thorom da Art and Culture gi director Dr. K Sovita amade Dr. IS Kangjam yauna pena phamsak lamda khanga heraba mi kyana sarugya ke Dr. K Sovita na phonglu kibada workshop kam festival ama pangthokpa asina nat ki oiba isai sing yokhatpada achawo mateng ama oiragani pena phamsak amadi khongjom parvana chingba yokhatnaba government music college na chingbada hamnanaba honagani haike
Dr. I.S. Kangjamna lamdam sida ngasi nat ki oiba ningthiraba isai kaya yokhatnaba honabidabadagi mangkhiba yabagi akiba leiriba asida miyeng changhaudrabadi ningamdaba lakani haike hariba omachu pamderiba khuding mangna kare kanjabu thapam thoi aduga masomda samjendana apagi ai di machi cha waja guru apagi benagi lamde lebi chingna nu khanbiu sumnagi khoi lai harau pada benagi Coba rolam lauri nongalam daida ya kairo lai harau menunggu nongalam daida bena sakbo ja chingna ya kairo sai Hauzi maroi pamu aini ya de harabasu Manipur da hausi tawda mari leina ba authority na athingba amata pidre ISTV pawmiyeng tabir basingwam kahna khurumjare